idea of Manipur gi akhoi gi apun bagi oi bagi wari sana se heradi karamaina punsira karamaina akhoi shi kari haisira kanana akhoi bu shauki gadra hairaga apun bagi wakhal londa thada sheba noi hujikti akhoi gi meite bangal singi marakta hei singba lairik laishu haiba IS IPS ina khunbam yam noi yamna leikhre noi gi noi na kari tawbagi adugumba kari shuna tabadu da mayam na wai khum tawbra haiba tawbignu wakhan chawthokpiyo noigi mam hanna di noi bu masak khangiye aduga noigi mam tonwo mam yai khara khara su khangba yawbne adu moi su manung da khoi indigenous pillar yungi ba indigenous maming mayam do adu do shu aina khangba da shoibra amuk aina ngangadi amuka horen nangna adu haibdu haina mi ama phammaga amuka social media da tholakni adu bu haikrage rongmai ga kabui sa amane ba kabui hena ma ibi khre rongmai hena ma ibi khre ba ashida ai shu ko ngawba adu hore amuka ayong nang kri khangbra haigni ai adu hare awai khumdi tawra right sorry shu hai roi ai khang da bi ne na ma chin thi grani adu ai da hunji adu mai thi khrani ba wakhal piknu wakhal chaw na hingo ngasai ai gi mamang da oja hoi myam na noibu moina khangba heisingba myam do noibu noina takhrabne takhrabasida hojik aina gari ta uni aina history do phakala ga thaini ga gi pai pu do tambira leredi adudi matam sumang ningai ni heba adu muhut pudi akhoi nu khoi se kaina ba yaroi doba ai khoi di ching de leibne ne ai khoi gi di noi ga ching de chat pasi muslim na number la e khoi meiti pangali chinau singsi hujik se anamba akhoi gi steering si noi na pai bani ko hujik se steering si noi na pai ra lakpiye ba lamdam sida steering si noi na pai ra chatli bane adam hujik si noi won da di akhoi se noi na kyamuk la la su aseng badi steering pai ri bane na khara machin thi thi ra thagat pa matam di oi bane ba adu bo khara adu ga sida di pura on taina khra ba khoi myam se noi gi wakhal chawna hingbadu hingbiyo kanagumba phatabo oiramadi steering ga su pai roi ai khange ba noi na hujik phau pai bado adu noi wonda tambiramba noi gi ipai pu singduna tambiramba adu gi lichat sajat tu na noi si wakhal chawbni adu wakhal achawbu si kadai di lakpra hai redi meitei ningol du gi thagal ase meitei ningol du gi macha masu oibe gi ne haina lauraga moi su chawthok chaba yae ba ai khoi su chawthok chaba yae ba chawthok ka doba mikup chidabu nang na adune asina sine adune khunda compensation pining dre heraga ngasai di khundu mayok nari du ningol du ga ningol mawa du ne ba haujik ti nang a de gi lakpne compensation pi roi hai asi ka cha manai hai bisne na pungya kari gi pi roi ai di yalag leyo hai bne pi da ba ya roi hai na bank da account da trang hen hek lakpaga bank da smai thonga na lepa leyo sini khodi wakhal pik pa ya de ai gi right ne khan ga do ba aduga aigi right ne herga mioi bisi henjan na chokthok pu su leibne adu su leiroi doba akhoi indigenous masem su wakhal mana de ngasai ojana hai gibadu indigenous na karamana indigenous no karamana native no karino mana ngasai aina khangdaba aina wakhal da yobangam da ba param yamama ai ngasi si da phambadagi thanks to oja jalal ko aiga maga anirak shubane shumai ahambana discussion hour da handakna anirak shubane shumaina unabse mana ngasi oja sing myam gi ain haitaba khangdaba myam du tahan ba phangbase aida adum meeting chat ba khuding gi history no ba yamna I the knowledge oina pi ba sigdo makti ai oja jalalon da thank you haininge aduga kari haigni wadi yam ngangning bani ko adu atopna sungang khrashno ba aina haining badi ningol na mapam da kapigno wakhal chaw na hingo aduga hairi ba sida phammi ba myam si so macha ningol na mapam da toina ladi yaning da ba myam leram doine adu doi wakhal do hana hongo adu erdi akhoi wonda noi wonda hairi ba singi wakhal su honghan ba ngamgani lok apik pana samudra ole habugumna akhoi gi wakhal apik padagi mioi ba se noin shoi ba ngaktang ne imong da wakhal chawthok patamse akhoi khoi gi ningol nungsiba tamse adu ordi aigi ichi ni naw singduna shu ningol bu nungsiba haigni adu bu tampak ta di khangde ko
ꯆꯤꯡꯗꯗꯤ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯂꯧꯗꯕ ꯌꯥꯗꯦꯕ ꯆꯤꯡꯗꯗꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯃꯥꯏꯅ ꯃꯅꯦꯒꯤ ꯃꯆꯥꯁꯤꯅꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯂꯧꯋꯦꯕ ꯀꯝꯄꯜꯁꯔꯤ ꯂꯧꯗꯕ ꯌꯥꯗꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯃꯔꯤ ꯇꯠꯅꯩꯌꯦ ꯍꯥꯏꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯃꯔꯤ ꯇꯠꯅꯗꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧꯅꯕꯗꯤ ꯂꯩꯌꯦ ꯑꯁꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯃꯔꯤ ꯇꯠꯅꯒꯨꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯃꯤꯡꯗ ꯉꯥꯛꯄꯤꯌꯨ ꯃꯃꯤꯡ ꯍꯥꯏꯕ ꯇꯧꯔꯤꯕ ꯃꯁꯛꯇꯤ ꯀꯨꯞꯅ ꯈꯪꯕ ꯖꯨꯂꯤꯌꯥ ꯁꯤꯡꯂꯥꯏ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯃꯆꯥꯅꯤ ꯌꯥꯝꯅ ꯐꯕ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯈꯪꯅꯔꯛꯑꯦ ꯌꯥꯝ ꯐꯖ ꯐꯖꯕ ꯃꯑꯣꯡ ꯇꯥꯅ ꯊꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯖꯨꯂꯤꯌꯥ ꯁꯤꯡꯂꯥꯏꯅ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯝ ꯂꯧꯕꯤꯌꯨ ꯑꯣ ꯃꯁꯥꯁꯨ ꯅꯥꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯔ ꯁꯣꯟꯇꯛꯅ ꯍꯥꯏꯕꯤꯔꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯣꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯎꯅꯕ ꯐꯪꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯁꯣꯔꯉꯣꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯏꯁꯣꯔꯉꯣꯟꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯁ꯭ꯇꯦꯖꯇ ꯆꯠꯄ ꯈꯨꯗꯤꯡꯒꯤꯀꯣ ꯗꯥꯏꯁꯇ ꯐꯝꯕ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯃꯦꯟꯁꯟ ꯁꯨꯛꯇꯧ ꯇꯧꯗꯕ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯁꯨꯛ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯕꯗ ꯗꯥꯏꯁꯇ ꯐꯝꯕ ꯈꯔ ꯁꯥꯎꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯇꯝꯗꯨ ꯇꯦꯟꯕꯒꯤꯅꯦꯕꯀꯣ ꯗꯥꯏꯁꯇ ꯐꯝꯕꯤꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯩꯁꯤꯡꯈ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯅꯧꯅ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕꯅꯦꯕ ꯑꯗꯨ ꯃꯥꯡꯗ ꯐꯝꯕ ꯑꯣꯖꯥꯁꯤꯡꯁꯤꯗꯤ ꯑꯩꯅ ꯃꯣꯏꯒꯤ ꯂꯝꯕꯥ ꯄꯥꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯕ ꯉꯝꯍꯟꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯏꯁꯣꯔꯅ ꯅꯣꯏꯅ ꯁꯤꯟꯕ ꯂꯤꯂꯥꯅꯤꯅ ꯑꯩ ꯏꯁꯣꯔꯕꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯐꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯇ ꯐꯝꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯍꯥꯟꯅ ꯂꯤꯒꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥꯁꯤ ꯆꯤꯡꯗ ꯃꯅꯥꯎꯅꯨꯄꯤ ꯂꯨꯍꯣꯡꯕ ꯆꯠꯂꯒ ꯍꯜꯂꯛꯑ ꯅꯥꯔꯒ ꯂꯥꯛꯄ ꯃꯊꯪ ꯃꯥꯅ ꯂꯩꯅꯥꯁꯤ ꯄꯨꯔꯛꯈ꯭ꯔꯕ ꯑꯗꯨ ꯗꯦꯡꯒꯤꯔꯥ ꯍꯥꯏꯅ ꯇꯦꯁ ꯇꯧꯔꯒꯗꯤ ꯗꯦꯡꯒꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯥꯈꯠꯀꯅꯨꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯁꯤ ꯀꯣꯛ ꯈꯔ ꯆꯤꯛꯄ ꯐꯕ ꯑꯗꯨ ꯑꯁ ꯂꯥꯛꯑꯔꯣꯏꯁꯤꯔꯥ ꯍꯥꯏꯔꯒ ꯑꯩꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯏꯅꯦꯒꯤ ꯙꯔꯥꯅ ꯄꯣꯛꯄ ꯑꯩꯒꯤ ꯏꯕꯥꯏ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯅꯝꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯇꯩꯂꯣꯟꯗꯀꯣ ꯑꯩꯈꯣꯏ ꯂꯣꯟꯗꯗꯤ ꯑꯃꯣ ꯍꯥꯏꯕꯅꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯁꯤꯕꯨ ꯃꯣꯏꯁꯦ ꯑꯃꯨꯛꯀ ꯑꯩꯉꯣꯟꯗ ꯏꯟꯗꯤꯖꯤꯅꯁꯀꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯁꯤ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛꯀ ꯌꯥꯎꯔꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯉꯁꯤ ꯍꯤꯗꯥꯛꯇꯣ ꯆꯥꯔꯒ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯤ ꯅꯣꯏ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯩꯁꯤ ꯊꯦꯡꯅꯁꯨ ꯂꯥꯛꯄꯅꯦ ꯑꯩ ꯆꯦꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩ ꯅꯍꯥꯟꯒꯤ ꯄꯤꯂꯔꯗꯨ ꯑꯩ ꯎꯕ ꯀꯥꯟꯁꯤꯗ ꯄꯤꯂꯔ ꯌꯨꯡꯕꯁꯤꯡꯗꯨꯁꯨ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯍꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛꯇꯦꯠ ꯑꯣꯏꯕ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯑꯩꯈꯣꯏꯗꯤ ꯃꯤꯇꯩꯒ ꯃꯩꯇꯩꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯤ ꯈꯪꯗꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯩꯇꯩ ꯌꯥꯎꯗꯕ ꯃꯩꯇꯩ ꯍꯥꯏꯅ ꯑꯩꯅ ꯊꯤꯕ ꯂꯤꯁꯇꯨꯗ ꯑꯗꯨ ꯃꯤꯇꯩꯗꯤ ꯌꯥꯎꯕ ꯑꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯃꯤꯇꯩꯗꯤ ꯍꯥꯞꯄꯒ ꯃꯩꯇꯩꯗꯤ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯕ꯭ꯔꯥ ꯍꯪꯉꯦ ꯑꯗꯨꯃ ꯍꯪꯕ ꯑꯗꯨꯒꯤ ꯑꯩꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯆꯤꯡꯃꯤꯅ ꯄꯤꯕ ꯃꯩꯇꯩ ꯍꯥꯏꯕ ꯃꯃꯤꯡꯁꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯩꯇꯩꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯕꯅꯦ ꯄꯤꯂꯔꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅꯤꯅ ꯋꯥꯔꯤ ꯑꯃꯒ ꯂꯤꯕꯤꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯅꯤꯀꯣ ꯆꯤꯡꯗ ꯈꯨꯟ ꯑꯃ ꯂꯩꯌꯦ ꯇꯥꯡꯈꯨꯜꯒꯤ ꯈꯨꯟꯅꯦ ꯈꯨꯟꯗꯨ ꯄꯜꯂꯔꯣꯏ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯈꯨꯟꯕꯨ ꯍꯥꯏꯒꯅꯤ ꯈꯨꯟꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯈꯨꯟꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯖꯥꯠ ꯑꯇꯣꯞꯄꯒꯤ ꯅꯨꯄꯥꯅ ꯂꯧꯋꯦꯕꯀꯣ ꯂꯧꯔ ꯖꯥꯠ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯌꯦ ꯃꯥꯅ ꯆꯤꯡꯗꯨꯗ ꯑꯦꯖꯨꯀꯦꯁꯟ ꯂꯥꯏꯔꯤꯛ ꯇꯝꯕꯤꯌꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯁꯥꯒꯩꯁꯨ ꯑꯣꯜꯂꯒ ꯆꯤꯡꯁꯤꯗ ꯂꯩꯈ꯭ꯔꯦꯕ ꯂꯩꯔꯒ ꯍꯧꯖꯤꯛꯁꯤ ꯈꯨꯟꯁꯤꯗ ꯂꯝ ꯃꯨꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯤꯡꯉꯣꯜꯁꯤꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯅ ꯁꯥꯒꯩ ꯑꯣꯜꯂꯒ ꯂꯩꯔꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯗꯤꯐꯦꯟꯁ ꯇꯧꯕꯤꯌꯦꯕ ꯂꯝꯗꯝ ꯑꯗꯨ ꯇꯧꯕꯤꯔꯒ ꯍꯧꯖꯤꯛꯁꯤ ꯂꯝꯗꯨ ꯃꯣꯏꯅ ꯗꯤꯐꯦꯟꯁ ꯇꯧꯔꯒ ꯆꯥꯎꯈꯠꯄꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯆꯪꯕ ꯉꯝꯈ꯭ꯔꯕ ꯈꯨꯟ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯆꯥꯎꯊꯣꯛꯄꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯂꯥꯛꯑꯦꯕꯀꯣ ꯀꯝꯄꯦꯟꯁꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯣꯏꯗꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄꯅꯦ ꯀꯝꯄꯦꯟꯁꯦꯁꯟ ꯌꯦꯟꯅꯕꯤꯔꯣꯏ ꯍꯥꯏꯈ꯭ꯔꯕ
ꯍꯧꯖꯤꯛ ꯊꯣꯛꯄꯁꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨꯅꯤꯅ ꯑꯩꯅ ꯍꯥꯏꯌꯦ ꯈꯨꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯗ ꯃꯣꯏꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯜꯂꯣ ꯍꯥꯏꯕ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯃꯨꯜꯂꯣ ꯍꯥꯏꯕ ꯋꯥꯈꯜ ꯄꯤꯛꯑꯒ ꯃꯣꯏꯅ ꯑꯩꯈꯣꯏꯁꯤ ꯈꯨꯟꯗꯨꯒꯤ ꯃꯤ ꯅꯠꯇꯦ ꯅꯣꯏꯗꯤ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯉꯣꯟꯗ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨ ꯉꯥꯡꯕ ꯃꯇꯝꯗꯨꯗ ꯀꯔꯤꯒꯤ ꯋꯥꯈꯜ ꯄꯤꯛꯄ꯭ꯔꯥ ꯍꯥꯏꯕꯅꯦꯗ ꯈꯨꯟꯗꯨꯒꯤ ꯗꯤꯐꯦꯟꯁ ꯇꯧꯕ ꯃꯇꯝꯗ ꯈꯨꯟꯗꯨꯒꯤ ꯂꯝꯗꯝꯗꯨ ꯃꯤꯅ ꯃꯨꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗꯗꯤ ꯍꯥꯏꯔꯤꯕ ꯅꯤꯡꯉꯣꯜꯗꯣ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯊꯧꯅꯥ ꯐꯕ ꯎꯠꯈꯤꯕ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅꯁꯨ ꯎꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯝꯄꯦꯟꯁꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯏꯉꯣꯟꯗ ꯀꯔꯤꯒꯤ ꯄꯤꯒ꯭ꯔꯥ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯈꯨꯟꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯌꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯤꯁꯦ ꯂꯝꯗꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯁꯥꯒꯩ ꯑꯇꯣꯞꯄ ꯃꯤꯅꯅꯦ ꯅꯪ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯤꯅꯦ ꯍꯥꯏꯅ ꯉꯥꯡꯕꯤꯕ ꯃꯇꯝꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯣꯡꯉꯦꯕ ꯉꯥꯡꯍꯩꯗꯦ ꯇꯧꯍꯩꯗꯦ ꯀꯔꯤꯒꯤ ꯑꯗꯨ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯗꯤ ꯂꯩꯇꯦꯕ ꯆꯤꯡꯗꯗꯤ ꯂꯩꯌꯦꯕ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯤꯗꯨꯗꯅꯦ ꯑꯇꯣꯞꯄꯅ ꯂꯥꯛꯑꯒ ꯅꯪꯗꯤ ꯍꯥꯟꯅ ꯅꯣꯏ ꯏꯄꯥꯗꯣ ꯅꯦꯄꯥꯂꯤꯅꯦ ꯍꯩꯅꯦ ꯅꯣꯏꯗꯤ ꯅꯦꯄꯥꯂꯤꯒꯤ ꯏꯅꯦ ꯅꯠꯇ꯭ꯔꯒꯅ ꯅꯪꯗꯤ ꯃꯩꯇꯩꯒꯤ ꯏꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯟꯈ꯭ꯔꯕ ꯁꯥꯒꯩꯗꯨꯒꯤ ꯃꯤꯗꯨꯅ ꯄꯨꯂꯞ ꯄꯤꯕꯥꯋꯣ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯆꯪꯁꯜꯂꯒ ꯉꯥꯡꯉꯤꯕ ꯃꯤꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯟꯕ ꯌꯥꯗꯕꯗꯣ ꯑꯗꯨꯗꯨ ꯀꯣꯡꯉꯦꯕ ꯑꯗꯨ ꯄꯜꯂꯗꯤ ꯑꯃꯨꯛ ꯑꯗꯨ ꯀꯣꯡꯉꯦꯕ ꯀꯣꯡꯕ ꯍꯥꯏꯕꯁꯤ ꯑꯗꯨꯗꯨ ꯄꯤꯕ ꯅꯠꯇꯦ ꯏꯀꯥꯏꯕ ꯄꯤꯌꯦꯕ ꯑꯗꯨ ꯏꯀꯥꯏꯕ ꯄꯤꯕꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯀꯔꯤꯒꯤ ꯅꯣꯏꯕꯨ ꯃꯩꯇꯩ ꯄꯥꯉꯜ ꯍꯥꯏꯅ ꯑꯩꯈꯣꯏꯅꯗꯤ ꯅꯣꯏꯕꯨ ꯃꯃꯤꯡꯗꯨ ꯄꯤꯌꯦ ꯃꯤꯇꯩ ꯄꯥꯉꯜ ꯍꯥꯏꯅꯗꯤ ꯄꯤꯗꯕ ꯃꯥꯜꯂꯦꯀꯣ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯩ ꯈꯪꯗꯕ ꯂꯩꯔꯝꯒꯅꯤ ꯃꯩꯇꯩ ꯄꯥꯉꯜ ꯍꯥꯏꯔꯝꯒꯅꯤꯕ ꯑꯗꯣ ꯄꯤꯂꯔꯗꯨꯗ ꯃꯩꯇꯩꯁꯨ ꯌꯥꯎꯗꯦ ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯩꯇꯩꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯏꯅꯦꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡ ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯁꯦꯡꯕꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯆꯤꯡꯃꯤꯁꯤꯡꯁꯤꯅ ꯀꯩꯅꯣ ꯍꯣꯏꯁꯤꯗ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯄꯨꯂꯞꯁꯤꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯀꯧꯕꯗꯤ ꯌꯥꯕꯖꯥꯠꯅꯦ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯕꯀꯣ ꯍꯌꯦꯡꯋꯥꯏ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯂꯝꯕꯤꯗꯨ ꯈꯔ ꯆꯨꯝꯅꯤꯡꯉꯥꯏꯗꯨ ꯀꯧꯕ ꯉꯝꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯒꯦ ꯃꯤꯉꯣꯟꯗꯒꯤ ꯗꯣꯅꯦꯁꯟ ꯅꯤꯔꯒ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯔꯗꯤ ꯐꯖꯗꯦꯕ ꯑꯩ ꯏꯁꯥꯒꯤ ꯄꯩꯁꯥ ꯄꯥꯏꯔ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯕꯗꯨꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯌꯧꯅꯤꯡꯉꯥꯏ ꯍꯥꯏꯅ ꯑꯃ ꯁꯤꯟꯁꯦꯕ ꯃꯌꯥꯝꯅ ꯅꯣꯏꯒꯤ ꯂꯥꯛꯄ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯅꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯅꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯑꯩꯅ ꯁꯦꯝ ꯔꯤꯄꯤꯇꯦꯁꯟ ꯑꯗꯨꯝ ꯇꯧꯔꯗꯤ ꯐꯝꯕꯁꯤꯡꯁꯤ ꯌꯥꯝ ꯇꯟꯕꯅꯦ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯗ ꯐꯝꯕꯁꯤꯁꯨꯀꯣ ꯂꯦꯡꯕ ꯐꯥꯎꯁꯨ ꯀꯤꯔꯒ ꯐꯝꯕꯅꯦꯕ ꯑꯗꯨꯅꯤꯅ ꯅꯣꯏ ꯁꯤꯗ ꯐꯝꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯋꯥꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯗꯤꯇꯦꯜꯁ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯥꯏꯔꯒ ꯂꯩꯕ ꯁꯨꯔꯨꯄꯣꯟꯗꯗꯤ ꯑꯗꯨꯝ ꯁꯝꯂꯞꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯏꯁꯨꯗꯣ ꯑꯩ ꯑꯗꯨꯝ ꯁꯝꯂꯞꯅ ꯍꯥꯏꯒꯦꯕ ꯍꯧꯖꯤꯛ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯀꯞꯄꯒ ꯆꯠꯈ꯭ꯔꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯂꯩꯇ꯭ꯔꯥ ꯑꯗꯣ ꯅꯣꯏꯅ ꯀꯞꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯅ ꯅꯤꯡꯉꯣꯜꯅ ꯀꯞꯄꯤꯒꯅꯨꯕ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯃꯁꯨꯅ ꯀꯞꯄꯤꯒꯅꯨ ꯍꯥꯏꯕ ꯅꯣꯏꯒꯤ ꯂꯝꯅꯦꯕ ꯅꯣꯏꯗꯤ ꯂꯦꯡꯗꯅ ꯇꯝꯄꯥꯛꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯆꯤꯡꯗ ꯌꯥꯝ ꯊꯥꯞꯅ ꯂꯩꯌꯦ ꯀ꯭ꯋꯥꯛꯇꯥꯗ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯒ ꯂꯩꯃꯤꯟꯅꯩꯌꯦ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯅꯦ ꯃꯩꯇꯩꯅꯦ ꯂꯩꯃꯤꯟꯅꯕꯅꯦ ꯑꯗꯨ ꯅꯣꯏ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯅꯁꯨ ꯑꯋꯥꯏꯈꯨꯝ ꯇꯧꯅꯕ꯭ꯔꯥ ꯇꯧꯒꯅꯨ ꯙꯔꯃꯅꯁꯨ ꯑꯋꯥꯏꯈꯨꯝ ꯌꯥꯗꯕꯅꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯀꯞꯁꯟꯕꯁꯨ ꯌꯥꯗꯕꯅꯦ ꯑꯁꯤ ꯃꯩꯇꯩꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯀꯔꯤꯒꯤ ꯅꯣꯏ ꯋꯥꯈꯜ ꯄꯤꯛꯄ꯭ꯔꯅꯦ ꯅꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯅꯣꯏꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯃꯄꯥꯝꯗ ꯂꯩꯕꯗꯨ ꯃꯥꯃꯣ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯀꯣ ꯑꯗꯨ ꯅꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯝꯍꯟ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯅꯣꯏꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯔꯤꯗꯨꯗꯤ ꯅꯣꯏꯒꯤ ꯃꯌꯥꯏꯃ ꯍꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯅ ꯅꯣꯏꯕꯨ ꯁꯥꯎꯕꯒꯤ ꯇꯧꯕꯅꯦꯕ ꯑꯗꯨ ꯅꯣꯏꯒꯤ ꯃꯥꯝꯍꯟꯅꯗꯤ ꯅꯣꯏꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯀꯣ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯅ ꯂꯦꯞꯈ꯭ꯔꯕꯗꯨꯕꯨ ꯑꯗꯨꯗ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯇ꯭ꯔꯦꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗ ꯁꯝꯄꯠꯅ ꯂꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯅꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯅꯣꯏꯒꯤ ꯃꯥꯝꯍꯟꯅ ꯅꯣꯏꯕꯨ ꯌꯥꯔꯤꯌꯦ ꯑꯗꯨꯗꯒꯤ ꯅꯣꯏꯕꯨ
ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯔꯤꯌꯦꯕ ꯑꯗꯨꯒꯨꯝꯕꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯆꯤꯡꯁꯜꯂꯒ ꯑꯩꯈꯣꯏ ꯅꯣꯏꯁꯤ ꯃꯔꯤ ꯑꯃꯅꯦ ꯍꯥꯏꯅ ꯈꯪꯍꯟꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯣꯛ ꯊꯥꯗꯔꯒ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯗꯣ ꯑꯁꯤ ꯁꯦꯝꯕꯗꯗꯤ ꯑꯩ ꯌꯥꯎꯈꯤꯗꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯅꯧꯅ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯍꯦꯛ ꯂꯥꯛꯑ ꯍꯩꯄꯥ ꯁꯥꯕꯁꯨ ꯀꯥꯟꯅꯗꯦꯕ ꯅꯧꯅ ꯂꯥꯛꯄꯅꯦꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯗꯤ ꯀꯔꯝꯍꯥꯏꯅ ꯄꯨꯟꯁꯤꯔꯥ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯗꯁꯦꯕ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯃꯔꯛꯇ ꯍꯩꯁꯤꯡꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ IAS IPS ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝ ꯅꯣꯏ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯅꯣꯏꯅ ꯀꯔꯤ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯅꯠꯇꯕꯗꯨꯗ ꯃꯌꯥꯝꯅ ꯑꯋꯥꯏꯈꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯇꯧꯕꯤꯒꯅꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄꯤꯌꯣ ꯅꯣꯏꯒꯤ ꯃꯥꯝꯍꯟꯅꯗꯤ ꯅꯣꯏꯕꯨ ꯃꯁꯛ ꯈꯪꯉꯤꯌꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯃꯥꯝꯇꯣꯟꯋꯣ ꯃꯥꯝꯌꯥꯏ ꯈꯔꯁꯨ ꯈꯪꯕ ꯌꯥꯎꯕꯅꯦ ꯑꯗꯨ ꯃꯣꯏꯁꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯂꯔ ꯌꯨꯡꯉꯤꯕ ꯏꯟꯗꯤꯖꯤꯅꯁ ꯃꯃꯤꯡ ꯃꯌꯥꯝꯗꯣ ꯑꯗꯨꯗꯁꯨ ꯑꯩꯅ ꯈꯪꯕꯗ ꯁꯣꯏꯕ꯭ꯔꯥ ꯑꯃꯨꯛꯀ ꯑꯩꯅ ꯉꯥꯡꯉꯗꯤ ꯑꯃꯨꯛꯀ ꯍꯣꯔꯦꯟ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯗꯨ ꯍꯥꯏꯅ ꯃꯤ ꯑꯃ ꯐꯝꯃꯒ ꯑꯃꯨꯛꯀ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯕꯨ ꯍꯥꯏꯈ꯭ꯔꯒꯦ ꯔꯣꯡꯃꯩꯒ ꯀꯕꯨꯏꯁꯦ ꯑꯃꯅꯦꯕ ꯀꯕꯨꯏ ꯍꯥꯏꯅ ꯑꯃ ꯏꯕꯤꯈ꯭ꯔꯦ ꯔꯣꯡꯃꯩ ꯍꯥꯏꯅ ꯑꯃ ꯏꯕꯤꯈ꯭ꯔꯦꯕ ꯑꯁꯤꯗ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯕ ꯑꯗꯨ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯑꯩꯉꯣꯟꯗ ꯅꯪ ꯀꯔꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯒꯅꯤ ꯑꯩꯗꯤ ꯑꯗꯨ ꯍꯥꯏꯔꯗꯤ ꯑꯋꯥꯏꯈꯨꯝꯗꯤ ꯇꯧꯔꯔꯣꯏ ꯁꯣꯔꯤꯁꯨ ꯍꯥꯏꯔꯣꯏ ꯑꯩ ꯈꯪꯗꯕꯒꯤꯅꯦꯅ ꯃꯆꯤꯟ ꯊꯤꯈ꯭ꯔꯅꯤ ꯑꯗꯣ ꯑꯩꯗꯣ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯊꯤꯈ꯭ꯔꯅꯤꯕ ꯋꯥꯈꯜ ꯄꯤꯛꯀꯅꯨ ꯋꯥꯈꯜ ꯆꯥꯎꯅ ꯍꯤꯡꯉꯣ ꯉꯁꯥꯏ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝꯅ ꯅꯣꯏꯕꯨ ꯃꯣꯏꯅ ꯈꯪꯕ ꯍꯩꯁꯤꯡꯕ ꯃꯌꯥꯝꯗꯣ ꯅꯣꯏꯕꯨ ꯂꯣꯏꯅ ꯇꯥꯛꯈ꯭ꯔꯕꯅꯦ ꯇꯥꯛꯈ꯭ꯔꯕꯁꯤꯗ ꯍꯧꯖꯤꯛ ꯑꯩꯅ ꯀꯔꯤ ꯇꯥꯛꯎꯅꯤ ꯑꯩꯅ ꯍꯤꯁꯇ꯭ꯔꯤꯗꯣ ꯐꯥꯀꯠꯂꯛꯑꯒ ꯊꯥꯏꯅꯒꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯗꯣ ꯇꯝꯕꯤꯔ ꯂꯩꯔꯗꯤ ꯑꯗꯨꯗꯤ ꯃꯇꯝꯁꯨ ꯃꯥꯡꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯨꯠꯄꯨꯗꯤ ꯑꯩꯈꯣꯏ ꯅꯈꯣꯏꯁꯦ ꯀꯥꯏꯅꯕ ꯌꯥꯔꯔꯣꯏꯗꯧꯕ ꯑꯩꯈꯣꯏꯗꯤ ꯆꯤꯡꯗ ꯂꯩꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣꯏꯒ ꯆꯤꯡꯗ ꯆꯠꯄꯁꯤ ꯃꯨꯁꯂꯤꯝꯅ ꯑꯅꯝꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯍꯧꯖꯤꯛꯁꯦ ꯑꯅꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯌꯔꯤꯡꯁꯤ ꯅꯣꯏꯅ ꯄꯥꯏꯕꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯤꯌꯔꯤꯡꯁꯤ ꯅꯣꯏꯅ ꯄꯥꯏꯔꯒ ꯂꯥꯛꯄꯤꯌꯦꯕ ꯂꯝꯗꯝꯁꯤꯗ ꯁ꯭ꯇꯤꯌꯔꯤꯡꯁꯤ ꯅꯣꯏꯅ ꯄꯥꯏꯔꯒ ꯆꯠꯂꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯅꯣꯏꯉꯣꯟꯗꯗꯤ ꯑꯩꯈꯣꯏꯁꯤ ꯅꯣꯏꯅ ꯀꯌꯥꯃꯨꯛ ꯂꯥꯜꯂꯁꯨ ꯑꯁꯦꯡꯕꯗꯤ ꯁ꯭ꯇꯤꯌꯔꯤꯡ ꯄꯥꯏꯔꯤꯕꯅꯦꯅ खरा मचिन थी थागट मतमदी ओइबनेबा अदुबो खरा अदुगा सिददि पुरा ओन्ना तैनाख्रबा अखोइ म्यामसे नोइगी वखल चाउना हिंबदो हिंबियो कनागुंबा फत्तबो ओइरमदि स्टीयरिंग गसु पाइरोय ऐ खंगेबा नोइना हुजिक फौ पाइबदो अदु नोइगोंदा तंबिरंबा नोइगी इपा इपु सिंगदुना तंबिरंबा अदुगी लिचत साजतुना नोइसि वखल चाउबने अदु वखल अचाउबसि कदाइदि लाक्प्रा हाइरदि मैतै निंगोलदुगी ए थागतलसे मैतै निंगोलदुगी मचा मसु ओइबगिने हाइना लौरगा मोइसु चाउथोकचबा यायेबा अखोइसु चाउथोकचबा यायेबा चाउथोकदोबा मिकुपसिदबु नंगना अदुने असिना असिने अदुने खुंदा कंपेंसेशन पिनिंगद्रे हारगा ngसाइदि खुंदु मायोकनरिदु निंगोलदुगा निंगोल मवादुनेनेबा हौजिकति नंग आदगी लाकपने कंपेंसेशन पिरोय हाय असिगा चाप मनाय हायबिनेना पुंग करिगि पिरोय आइदि यालग लेयो हायबने पिदबा यारोय हैना बैंक दा अकाउंट दा त्रंग हेन हेक लाकपगा बैंक दा समाय थोंगाना लेप लेयो सिनि खोदि वखल पिकपा यादे आइगि राइट ने खनगदौबा अदुगा आइगि राइट ने हेरगा मियोयबसि हेनजन्ना चौथोकपसु लेबने अदुसु लेरोयदौबा अखोय इंडिजिनस मसेमसु वखल मानदे ngसाय ओजाना हायगिबदु इंडिजिनस ना करमना इंडिजिनस नो करमना नेटिव नो करिनो माना ngसाय आइना खंगदबा आइना वखल द योबा ngamdaba param yamama ai ngasi sida phambadagi thanks to oja jalal ko aiga maga anirak shubane shumai ahambana discussion hour da handakna anirak shubane shumaina unabse mana ngasi oja sing mayam gi aina haitaba khangdaba myam du tahanba phangbase aide adum meeting chatba khudingi history no ba yamna engonda knowledge oina pieba sigidamakti ai oja jalalon da thank you haininge aduga kari haigini wadi yam ngangningni ko adu atopana su ngang khrashnoba aina hainingbadi ningolna mapam da kapigno wakhal chawna hingo aduga hairiba sida phammiba myam sisu macha ningolna mapam da toina ladi yaningdaba myam leramdoine
ꯑꯗꯨꯗꯨꯏ ꯋꯥꯈꯜꯗꯣ ꯍꯥꯟꯅ ꯍꯣꯡꯉꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯉꯣꯟꯗ ꯅꯣꯏꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯋꯥꯈꯜꯁꯨ ꯍꯣꯡꯍꯟꯕ ꯉꯝꯒꯅꯤ ꯂꯣꯛ ꯑꯄꯤꯛꯄꯅ ꯁꯃꯨꯗ꯭ꯔ ꯑꯣꯜꯂꯦ ꯍꯥꯏꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯄꯤꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯁꯦ ꯂꯣꯏꯅ ꯁꯣꯏꯕ ꯉꯥꯛꯇꯪꯅꯦ ꯏꯃꯨꯡ ꯏꯃꯨꯡꯗ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯅꯨꯡꯁꯤꯕ ꯇꯝꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯅꯁꯨ ꯅꯤꯡꯉꯣꯜꯕꯨ ꯅꯨꯡꯁꯤꯕ ꯍꯩꯒꯅꯤ ꯑꯗꯨꯕꯨ ꯇꯝꯄꯥꯛꯇꯗꯤ ꯈꯪꯗꯦꯀꯣ ꯆꯤꯡꯗꯗꯤ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯂꯧꯗꯕ ꯌꯥꯗꯦꯕ ꯆꯤꯡꯗꯗꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯃꯥꯏꯅ ꯃꯅꯦꯒꯤ ꯃꯆꯥꯁꯤꯅꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯂꯧꯋꯦꯕ ꯀꯝꯄꯜꯁꯔꯤ ꯂꯧꯗꯕ ꯌꯥꯗꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯃꯔꯤ ꯇꯠꯅꯩꯌꯦ ꯍꯥꯏꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯃꯔꯤ ꯇꯠꯅꯗꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧꯅꯕꯗꯤ ꯂꯩꯌꯦ ꯑꯁꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯃꯔꯤ ꯇꯠꯅꯒꯨꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯃꯤꯡꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩꯁꯤꯀꯣ ꯃꯀꯣꯛꯇꯨ ꯈꯔ ꯆꯤꯛꯄ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯔꯥꯟꯕ ꯂꯩꯔꯁꯨ ꯉꯥꯛꯄꯤꯅꯤꯅ ꯊꯥꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯖꯨꯂꯤ ꯅꯪꯅ